Okay, all of you good morning. Agangja mamangi class ta kogi tara gani thoi suba latam haibadi tara ni thoi suba para bagyani ahum takpa hogre bagyani ahum staida Galileo gi ama takpa loigre aduga ani subada Sir Isaac Newton gi matang da mati ama takpa hogre aduna ngasi para chugum makha satharake muna tajiko aduna paraje kitang muna su taji aduga bata da gyan da yaw kaslam hayang google meet ki class ta jo dum hawo loina na yum da sudum anwagi ima wai baba oi da sudum ta halo paraje sigi paraje mati kitang ta oirani ko haibati khara lurani ba paraje koigi phek tu phek su ware mari imagination taraga sajalaga iba khopa haibati ju yaro de ne ko sigi paraje aduna kitang lurani aduna kitang muna taje okay yangaji sahi kunga mangagi manungda lairiba mahakna physics optics amasung angkada yamna khumang chawsinki muna tajko sahi kun mangagi manungda lairiba mahakna physics optic amasung angkada yamna khumang chawsinki sahi kun mangaga stidum angang wariba khoigi emia tamiba matam haitare ko emia tamiyagi khoigi mamang ni ko jantabra master degree phanglaba matungda sahi sada haibadi english singamaga satru humphugani panda azauba fellowship amada mahapu khankhiyaba jantai ko amuka hana parake master degree phanglaba matungda sahi sada lishingamaga satru humphugani panda azauba fellowship amada mahapu khankhiyaba ko fellowship khanbaga ja tarai badinate adubo madi yaw khoigi master degree help phangbaga haibadi yamna angang oina yamna naha oina ni ko mana fellowship oina ga khalaise natra mi di ahloira kanda kano tor babu da dum khwana raga phangbangam dana topa misu yam yawi ne ba adubo madi dum master degree loibaga hadi yamna angang oina dum fellowship ko amada ma khangre ba mangalgi maramda thijinkiba amasung phanglakhiba mahai adu mahakna sahi sada haibadi lising amaga satru humpu tara da wangangnabagi hiram oikhiyeba jantai ko yakta isam samba kamal people amana wangangni ai radio da wangangni television da ISTV da मैम लेकिन को इलेक्ट्रॉनिक अमदी प्रिंट मीडिया दा आइना वांगांग नि हाइदना माइक्रोफोन पाइदने हदा ngang ba yaba na te ba yan dai ko ngang ga chu he ma na ngang je sari je haidana khan ga doi ni ko yan ta ba aduna mati magul lei ba mi na tra ga di hakta ngang ni ko ni ga na ga marama ma da phau ba na tra marama ma da expert ba mi na tra ga di hakta ngang ni ini haidana iba yaba na te ngang ra ga chu ira ga chu ma gi mawa mi na ka su lo bi ro ba nokna bi ra ga to ka ne ba ko adubo ma di yang si mangalgi maramda thijinkiba amasung phanglakhiba mahai adu mahana sahi sada lisingamaga sathu humpu darada wangangnabagi hiram wakhiyeba yare ko next matam adu phawada laibakna launaribadi angauba mangal haibase maruiba posak amatani hane launarame ko matam jiboda jantai ko matam adu phawada laibakna launaribadi angauba mangal haibase maruiba posak amatani haine launarame ba yare ko Newton na haibana anna angauba mangal achamba posak amatana te tongan ba makhal ki masyak singna punsinduna thopani sini ko Newton na angauba mangal gi matang da kari harambagi haragadi si haigani ko angauba mangal asamba posak amatana te tongan ba makhal gi masyak singna punsinduna thopani na hairamena haigani ko okay monataje asumna bigyan gi oiba mangan bu thigatnabagi mahakna ahanba langyan ba waikhe
ꯕꯤꯒ꯭ꯌꯥꯟꯒꯤ ꯑꯣꯏꯅ ꯃꯉꯥꯟꯕꯨ ꯊꯤꯖꯤꯟꯅꯕꯒꯤ ꯑꯍꯥꯟꯕ ꯂꯝꯌꯥꯟꯕꯗꯨ ꯀꯅꯥꯅꯣꯅ ꯍꯪꯕ ꯇꯥꯔꯒꯗꯤ ꯁꯤ ꯈꯨꯝꯒꯗꯣꯏꯅꯤ ꯑꯗꯨꯅ ꯈꯔ ꯃꯨꯟꯅ ꯇꯥꯁꯤꯀꯣ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯋꯥꯈꯜꯗꯤ ꯆꯩꯔꯥꯛ ꯀꯣ ꯑꯪꯀꯅꯦꯕ ꯅ꯭ꯌꯨꯇꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯋꯥꯈꯜ ꯀꯔꯤꯅꯣꯅ ꯍꯪꯕ ꯇꯥꯔꯒꯗꯤ ꯁꯤ ꯈꯨꯝꯒꯗꯣꯏꯅꯤ ꯃꯦꯀꯥꯅꯤꯛ ꯄꯣꯠꯅ ꯃꯐꯝ ꯍꯣꯡꯕ ꯃꯐꯝ ꯂꯦꯡꯕꯗ ꯊꯤꯖꯤꯟꯕ ꯑꯪꯀꯒꯤ ꯃꯁꯥ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯤꯔꯝꯁꯤꯗ ꯃꯍꯥꯛꯅ ꯄꯨꯊꯣꯛꯂꯝꯕ ꯀꯥꯡꯂꯣꯟ ꯑꯍꯨꯝ ꯑꯁꯤ ꯃꯤꯅ ꯇꯥꯗꯕ ꯂꯩꯇꯦꯕ ꯑꯣꯀꯦ ꯃꯨꯟꯅ ꯇꯥꯁꯤꯀꯣ ꯃꯦꯀꯥꯅꯤꯛ ꯄꯣꯠꯅ ꯃꯐꯝ ꯍꯣꯡꯕ ꯃꯐꯝ ꯂꯦꯡꯕꯗ ꯊꯤꯖꯤꯟꯕ ꯑꯪꯀꯒꯤ ꯃꯁꯥ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯤꯔꯝꯁꯤꯡ ꯃꯍꯥꯛꯅ ꯄꯨꯊꯣꯛꯂꯝꯕ ꯀꯥꯡꯂꯣꯟ ꯑꯍꯨꯝ ꯑꯁꯤ ꯃꯤꯅ ꯇꯥꯗꯕ ꯂꯩꯇꯦ ꯅ꯭ꯌꯨꯇꯟꯅ ꯄꯨꯊꯣꯛꯂꯝꯕ ꯀꯥꯡꯂꯣꯟ ꯑꯍꯨꯝꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤ ꯈꯨꯝꯒꯗꯣꯏꯅꯤꯀꯣ ꯀꯥꯡꯂꯣꯟ ꯑꯍꯨꯝꯁꯤꯅ ꯑꯣꯀꯦ ꯅꯦꯛꯁ ꯄꯦꯖꯇ ꯑꯃꯨꯛ ꯌꯦꯡꯁꯦ ꯀꯥꯡꯂꯣꯟ ꯑꯍꯨꯝꯁꯤꯅ ꯌꯦꯡꯁꯤꯀꯣ ꯃꯊꯪꯗ ꯃꯣꯗꯔꯟ ꯐꯤꯖꯤꯛꯁꯇ ꯃꯔꯨꯑꯣꯏꯕ ꯋꯥꯈꯜ ꯆꯠꯊꯅꯤꯡꯉꯥꯏ ꯑꯃꯁꯨꯡ ꯊꯤꯒꯠꯅꯤꯡꯉꯥꯏ ꯃꯆꯥꯛ ꯑꯣꯏꯈꯤ ꯃꯣꯗꯔꯟ ꯐꯤꯖꯤꯛꯁꯇ ꯃꯔꯨꯑꯣꯏꯕ ꯋꯥꯈꯜ ꯈꯟꯊꯅꯤꯡꯉꯥꯏ ꯑꯃꯁꯨꯡ ꯊꯤꯒꯠꯅꯤꯡꯉꯥꯏꯒꯤ ꯃꯆꯥꯛꯇꯣ ꯀꯔꯤꯅ ꯑꯣꯏꯈꯤꯕꯒꯦꯅ ꯍꯥꯏꯅ ꯍꯪꯉꯒꯁꯨ ꯌꯥꯔꯦ ꯀꯣꯏꯁꯟꯗꯤ ꯀꯣꯏꯁꯟ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯨꯟꯅ ꯇꯥꯁꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯐꯖꯅ ꯄꯥꯁꯤꯀꯣ ꯑꯗꯨ ꯄꯥꯔꯒ ꯂꯣꯏ ꯈꯪꯉꯛꯀꯅꯤ ꯃꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯄꯥꯡꯒꯜ ꯑꯃꯅ ꯖꯒꯠꯇ ꯂꯩꯔꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯑꯃꯒ ꯑꯃꯒ ꯆꯤꯡꯅꯗꯨꯅ ꯃꯐꯝ ꯂꯦꯡꯗꯅ ꯂꯩ ꯍꯥꯏꯕ ꯕꯤꯒ꯭ꯌꯥꯟꯒꯤ ꯋꯥꯈꯜꯁꯦ ꯀꯔꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯄꯨꯝꯅꯃꯛ ꯑꯃꯒ ꯑꯃꯒ ꯆꯤꯡꯅꯗꯨꯅ ꯃꯐꯝ ꯂꯦꯡꯗꯅ ꯂꯩ ꯍꯥꯏꯅ ꯄꯨꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯃꯊꯪꯗ ꯌꯦꯡꯁꯦ ꯅꯨꯡ ꯑꯃꯅ ꯑꯋꯥꯡꯕꯗꯒꯤ ꯇꯥꯔꯛꯄꯒꯤ ꯑꯌꯥꯡꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁ꯭ꯄꯤꯠ ꯃꯊꯪꯗ ꯑꯈꯣꯏꯕ ꯂꯩꯒꯤ ꯂꯥꯏꯟ ꯑꯉꯝꯕ ꯋꯣꯟꯕ ꯉꯝꯂꯤꯕꯁꯤ ꯃꯍꯥꯛꯅ ꯄꯨꯊꯣꯛꯄ ꯑꯪꯀꯒꯤ ꯄꯥꯝꯕꯩ ꯑꯃꯗꯒꯤꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯀꯣꯏꯁꯟ ꯉꯥꯛꯇ ꯉꯥꯏꯔꯦꯀꯣ ꯅꯨꯡ ꯑꯃꯅ ꯑꯋꯥꯡꯕꯗꯒꯤ ꯇꯥꯔꯛꯄꯒꯤ ꯑꯌꯥꯡꯕ ꯁ꯭ꯄꯤꯠ ꯑꯈꯣꯏꯕ ꯂꯩꯒꯤ ꯂꯥꯏꯟ ꯑꯉꯝꯕ ꯋꯣꯟꯕ ꯉꯝꯂꯤꯕꯁꯤ ꯀꯅꯥꯅ ꯄꯨꯊꯣꯛꯄ ꯑꯪꯀꯒꯤ ꯄꯥꯝꯕꯩꯅꯅꯣꯅ ꯍꯪꯕ ꯌꯥꯔꯦ ꯑꯗꯒꯤ ꯀꯅꯥꯅ ꯄꯨꯊꯣꯛꯄ ꯑꯪꯀꯒꯤ ꯄꯥꯝꯕꯩꯅ ꯀꯔꯤ ꯈꯪꯕ ꯉꯝꯈꯤꯕꯒꯦꯅ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯁꯤ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯑꯪꯀ ꯑꯗꯨꯒꯤ ꯃꯃꯤꯡ ꯏꯟꯐꯥꯏꯅꯥꯏꯠꯁꯤꯃꯦꯜ ꯀꯥꯜꯀꯨꯂꯁ ꯀꯧꯋꯦ ꯑꯪꯀ ꯑꯗꯨꯒꯤ ꯃꯃꯤꯡ ꯏꯟꯐꯥꯏꯅꯥꯏꯠꯁꯤꯃꯦꯜ ꯀꯥꯜꯀꯨꯂꯁ ꯀꯅꯥꯅ ꯄꯨꯊꯣꯛꯈꯤꯕꯒꯦ ꯍꯪꯕ ꯌꯥꯔꯦ ꯑꯗꯨꯒ ꯅ꯭ꯌꯨꯇꯟꯅ ꯄꯨꯊꯣꯛꯈꯤꯕ ꯑꯪꯀ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦꯅ ꯍꯪꯉꯒꯁꯨ ꯂꯣꯏ ꯌꯥꯔꯦꯀꯣ ꯅꯦꯛꯁꯇ ꯗꯥꯛꯇꯔ ꯍꯣꯃꯤ ꯕꯕꯥꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯦ ꯗꯥꯛꯇꯔ ꯍꯣꯃꯤ ꯕꯕꯥꯁꯦ ꯆꯍꯤ ꯆꯥꯗ ꯍꯥꯏꯕꯗꯤ 1900 ꯄꯣꯛꯑꯦ ꯑꯗꯨꯒ 1963 ꯅꯣꯡꯒꯥꯈꯤꯀꯣ ꯌꯦꯡꯉꯁꯦ ꯗꯥꯛꯇꯔ ꯍꯣꯃꯤ ꯕꯕꯥꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯆꯍꯤ ꯆꯥꯗ ꯍꯥꯏꯕꯗꯤ ꯏꯪ ꯁꯣꯛ 1901 ꯍꯣꯃꯤ ꯕꯕꯥ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯄꯣꯛꯈꯤ ꯗꯥꯛꯇꯔ ꯍꯣꯃꯤ ꯕꯕꯥ ꯀꯗꯥꯏꯗ ꯄꯣꯛꯈꯤꯕꯒꯦ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛ ꯁꯤ ꯈꯨꯝꯒꯗꯣꯏꯅꯤ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯗꯥꯛꯇꯔ ꯍꯣꯃꯤ ꯕꯕꯥ ꯀꯔꯝꯕ ꯆꯍꯤꯗ ꯄꯣꯛꯈꯤꯕꯒꯦ ꯍꯥꯏꯔꯒꯁꯨ ꯑꯃꯨꯛ ꯁꯤ ꯂꯥꯛꯀꯗꯣꯏꯅꯤ ꯁꯣꯛꯇ ꯍꯪꯉꯛꯄ ꯌꯥꯏ ꯃꯐꯝ ꯍꯪꯉꯛꯄ ꯌꯥꯏ ꯑꯗꯨꯅ ꯅꯣꯏꯗꯤ ꯑꯅꯤꯃ ꯑꯗꯨꯝ ꯈꯪꯖꯜꯂꯣ ꯑꯗꯨꯕꯨ ꯍꯌꯦꯡ ꯍꯪꯉꯛꯏꯕ ꯀꯣꯏꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯈꯨꯝꯃꯛꯑꯣ ꯄꯥꯈꯨꯝꯁꯦ ꯃꯄꯥꯕꯨꯡ J.H. ꯕꯥꯕꯥ ꯕꯣꯝꯕꯦ ꯍꯥꯏ ꯀꯣꯔꯠꯀꯤ ꯎꯀꯤꯜ ꯑꯣꯏꯔꯝꯃꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯗꯥꯛꯇꯔ ꯍꯣꯃꯤ ꯕꯕꯥꯒꯤ ꯃꯄꯥꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯍꯪꯕ ꯌꯥꯔꯦ ꯑꯗꯒꯤ ꯗꯥꯛꯇꯔ ꯍꯣꯃꯤ ꯕꯕꯥꯒꯤ ꯃꯄꯥꯒꯤ ꯁꯤꯟꯐꯝ ꯀꯔꯤꯅꯣ ꯍꯪꯕ ꯂꯣꯏꯅꯕ ꯌꯥꯔꯦꯀꯣ ꯕꯣꯝꯕꯦꯒꯤ ꯀꯦꯊꯦꯗ꯭ꯔꯦꯜ ꯃꯍꯩꯁꯪ ꯃꯊꯪꯗ ꯌꯦꯡꯁꯤꯀꯣ ꯑꯦꯂꯤꯐꯤꯁꯇꯟ ꯀꯣꯂꯦꯖ ꯔꯣꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁꯥꯏꯟꯁꯇ ꯇꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯨꯔꯣꯞꯇ ꯆꯠꯈꯤꯑꯕ ꯌꯨꯔꯣꯞꯇ ꯃꯍꯩ ꯇꯝꯃꯛꯏꯅꯤꯀꯣ ꯗꯥꯛꯇꯔ ꯍꯣꯃꯤ ꯕꯕꯥ ꯀꯗꯥꯏꯗ ꯃꯍꯩ ꯇꯝꯂꯛꯈꯤꯕꯒꯦꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯁꯤ ꯑꯃꯨꯛ ꯈꯨꯝꯒꯗꯣꯏꯅꯦ ꯅꯦꯛꯁꯇ ꯀꯦꯝꯕ꯭ꯔꯤꯖ ꯇꯥꯏꯕꯪ ꯃꯍꯩꯀꯣꯜꯗꯒꯤ ꯃꯍꯥꯛ 1931 M.A. ꯁꯥꯏꯟꯁ ꯃꯦꯀꯥꯅꯤꯀꯦꯜ ꯄꯔꯤꯈ꯭ꯌꯥꯗ ꯐꯥꯔꯁ ꯀ꯭ꯂꯥꯁꯇ ꯄꯥꯁ ꯇꯧꯈꯤ
karamba institute tagi munataj ko karamba institute tagi Dr. Homi Baba MA pass to rakibagi hangba yare gantai ko karam masimajo hangba yare adagi amusu karamba sahida Dr. Homi Baba koigi MA pass to rakibagi hangba yare ko next yangje yang mathangda chata ko British ko yang chata ko British mathang phangduna Europe ki taibang mahikol singda mahangna physics amasung angka tamkhiba jantai ko chata ko British mathang phangduna Europe ki mahai kol singda mahangna physics da amasung angka tamkhiba jantai ko chata British mathang phangduna mahana Europe ki taibang mahai kol singda kari tamkhiba gya na hangaga na musi khunga deni ko physics amasung angka je next amu yangje Kristapta Lishingamaga Samapal Kuntraga Marida Cambridge Taibang Mahai Koldagi Mahak Doctor of Philosophy gi Minthol Lauki Doctor of Philosophy koina PhD gan habaduniko tentaba karamba sahida Dr. Homi Baba Doctor of Philosophy phangiba gian hangba yare tentare ko atagi amusu Dr. Homi Baba na Doctor of Philosophy phangiba do karamba taibang mahai koldagi nona hangbasu yare ko taibang mahai kol asigi waja waina mahakna thijinbagi thabak tawba hokhieba karamba taibang mahai kolda Dr. Homi Baba waja wa khibagi na hairakasu loinaba question mathang lae ko taibang mahai kol asida mahakna thijiliba hiramdi cosmic ray taibang mangal haibasineba taibang mahai kol habdi Cambridge ki taibang mahai kol habdi ko Cambridge ki taibang mahai kol seda Dr. Homi Baba na thijinbagi hiramdo karino haiba taragadi cosmic ray gi matang dani haibadani ko cosmic ray haibadi taibang mangal gi matang dani na khunga doiba mahakna tawriba thabapu singthaba waina bilat ki Royal Society of Scientists na Dr. Bababu Lishingamaga Samapal Niphumathoi da fellow waina khankhiyeba janai ko Dr. Homi Baba na tawriba thabapu singthaba waina bilat ki ko singthaba waina bilat ki khoigi kari oina khanchiwage haiba taragadi Royal Society of Scientists oina khanchina khungadeba adagi amusu Dr. Homi Baba na tawriba thabasibu singthaba oina bilat ki Royal Society of Scientists na Dr. Bababu kari oina khanchibage haiba taragadi fellow oina khanchena haigadani ko adu karamba sahidano hangagana mu Lishingamaga Samapal Niphumathoi da na khungadeba sahi taraga mari miraibakta lairuraba matungda mahak Bharatna halaki amasung Bangalore gi Indian Institute of Science da reader oina thabak tawkhiyeba Dr. Homi Baba je matam kayam koina Cambridge da laikhibage haiba taragadi sahi tara mari laikhi haigadoine adagi amusu sahi tara mari Cambridge da or miraibakta lairuraba matungda mana India da halakanda kari tawkhibage haiba taragadi mo Bangalore ki Indian Institute of Science da reader oina thabak tawkhiyana khungadeba mathangda yangje Dr. C.V. Ramana Bangalore da linkhat khiba thijinba laboratory da mahakna thijinbagi thabak sathaki amasung awatpa kaya thengnakhiyeba Dr. Homi Baba na Cambridge dagi maraibakta halaba matungda karamba laboratory da yaudun thabak tawkibaga haiba taragadi Dr. C.V. Ramana Bangalore da linkhakiba thijinbagi laboratory do badai mahak thabak tawkhiyana khungadeba aduga loina laboratory da mana thabak tawba tamda kari thengnakibuge haiba taragadi awatpa kaya thengnakhiyana khungadoine Sir Loraji
Tata Trustki Senthang amasung Dr. Babagi Khujin Thorangdagi Lising Amaga Samapal Nifumangada Tata Institute of Fundamental Thijinba Kaubal Lup Ama Linkhatkirame Angka Monataze Tata Institute of Fundamental Thijinba Kaubal Lup Adu Kana Gi Matena Linkhatkibagi Habataragadi Shikungadeniko Sar Loraji Tata Trustki Senthang amasung Dr. Babagi Khujin Thorangdagi no Kungadeniko Adagi Amusu Karamba Sahida Tata Institute of Fundamental Thijinba Kaubal Lup Adu Linkhatkibagi Haraganamo Lising Amaga Samapal Nifumanga no Kungadene Mahapu Lup Asigi Ahanba Dr. Waina Hapkiyaba Tata Institute of Fundamental Thijinba Kaubal Lup Adugi Ahanba Dr. Waina Kanabu Hapkibagi Habataragana Dr. Homi Baba Adagi Amusu question di dum yamna legre Mathangda mu yangje Dr. Babana Lamjing Lamtapa Waina Magi Thijinbagi Thabakti Lepkhideba Mahakna Thiribasi Cosmic Ray Karamna Thorapage Matau Karamna Taibang Sida Yoropage Mangal Singadugi Mapangal Kaya Yamna Laibage Posak Amada Yairaga Mangal Singdu Kari Walapage Ahangba Malang Dalaiba Posing Phaudolaga Karamna Laibage Wahangkayane Dr. Homi Babana Ko Thijinbagi Haibadi Dr. Homi Babana Thiribasi or Haibadi Thijilumjan Giving Dokari Karinon Hangapatara de Shikungadeniko Cosmic Ray Karamna Thorapage, Matau Karamna Taibang Sida Yoropage, Mangal Sing Adugi Mapangal Kaya Yamna Laibage, Posak Amada Yairaga Mangal Sing Dukari Walapage, Ahangba Malang Dalaiba Posing, Phaudolaga, Karamna Lapage, Haibasingje, Masigi Matang Daneba, Dr. Homi Babana, Poto Amize. Mahakna Pangapa Pakum Singdu Ankagi, Masakta Ontokieba. Dr. Homi Babana Thijilumjilaga Pangapa Singdo, Karida Ontoki Bagi Habataragadimo, Ankagi Masakta Ontoki na Kungadeni, Magi Pauraba Kaskia Wakal Kangwan Putoki. Koye Dr. Homi Babana Kari Putoki Bagi Habataragadi, Kaskia Wakal Kangwan Putoki Haina Kungadeni, Matang Damu. Kasket wahan thokti ising saibi haibani question atangare kasket ki wahan to karino haibataragadi ising saibi nang khongadoini ising saibi na tawbagum atiya dagi saitharapa mangal singna posak amada he thianglubada tongan ba posak sing wanduna amuka hiana mathang saitharaba next yangje khoye Ising Saibina Tawagumna Atiyadagi Saitharapa Mangal Singna Posak Amada Hiat Thianglubada Tongan Ba Posak Sing Wanduna Amuka Hiana Mathang Saitharae Wakal Kanglwal Asigi Mapandagi Etuongi Marida Anauba Maruaiba Wapam Kaya Amasu Kangbangamki Ising Saibigi Maridagi Mahana Kari Kangbangamki Bage Namu Hangbayare Ko Question Ngatangare Ko Nganja Masigi Parazimate Adunamu Masidagi Hangakabeje Ising Saibigi Maridagi Mokwagi Kari Putopa Ngamage Habataraga Demo Kari Haigare Aduna Kwagi Etuongi Marida Mo Anauba Maruba Wapam Kaya Makambangame Kungadeva Bharat na ningtam na matungda Dr. Bababu Atomic Energy Commission gi mako oina khanke Bharat na ningkhata na matungda Dr. Bababu ko Homi Babu kari oina khanke bagi haibataragadi simu khumadeni ko Atomic Energy Commission gi mako oina khanke nang khumani amasung lising amaga samapal yangkhai tariata truombeda magi mikiang makhada nuclear Research Center Linkhatki Kanagi Miyang Makada Nuclear Research Center Linkhatki Bagi Habataragadi Dr. Homi Babagi Miyang Makada Kumani
Dr. Homi Babagi Miyang Makhada Nuclear Research Center Linkhakhibadu Karamba Chahidano Khumagana Mo Lising Amaga Samapal Yankhaitareta Center Singda Nuclear Reactor Ahum Saki Centers da Nuclear Reactor Kaya Saki Bugi Haragana Mo Ahum Lakadone Mathangda Reactor Singi Matiangna Sauraba Mumbai Shaharda Salaigadaba Bijali Shakti Pumba Piba Ngamke Kanwana Putokiba Dr. Homi Babana Linkhakiba or Putokiba Nuclear Research Center to Matiana Koigi Karikana Bapikibagi Habataragadi Sauraba Mumbai Shaharda Salaiba Bijali Shakti Pumba Piba Ngamkina Kungodeba. Okay, Lushalaji, all of you, thanks.